Kanglon Kaina Pangthokhiba Manipur University Department of Education ki pre-PhD entrance test da Chennariba shing mari leinaba authority na leibak meeyam khangna action Loubiyu haina DESAM Manipur University Council ki maikeidagi phongdorakli hiramasiga mari leinana ngasi Manipur University ki campus ta leiba Kanji Park ta pangthokpa paugi mifam amada DESAM Manipur University Council ki Secretary General Santosh Khaidem na hai Manipur University ki Education Department ta PhD tamnaba pre-PhD entrance test adu haukiba April 18 da pangthokhi test adu ki result haidurakpada mahairoi 13 khanbagi list thokhi result adu da Chamam naba amadi chinnaba laibadagi entrance test aduda sarup yakiba mahairoi singna authority ki maikeida wakatpa adugi matungina authority ki maikeidagi haukiba me amada nauna entrance test asigi result amu haiduraki masida yamna angakpa amu oina Hana khan kiba mahairoi tara adugi mathakta nauna mahairoi 13 hapchilakduna puna mahairoi 18 khalle haina list amuk thoraki oiriba phibam aduda pangthokliba test adu Kanglon Kaina sathabagi mami chauna tabadagi desamna authority da wakhatki masigi matungda Manipur University ki authority na haukiba me ahumda myoi ahumna saba inquiry committee ama semduna hiramasigi matangda thiganaba che thoraki inquiry committee asina hiramasigi matangda kupna thigalaba matung report adu university asigi dens committee ki meeting da puthokhibaga loinana tha asigi taramarida Manipur University ki maikeidagi test asi nauna pangthoknaba order ama thoraki masina pangthokhiba test adu Kanglon Kaina sathakre haiba asi bayek sengna takle Education system da Kanglon Kaina satharakpa asi miyam gi yeknabani haina lawi asigumba Kanglon Kaiba thawong sing chathariba sing leibak miyam khangna mari leinaba authority singna action laukhatpiyu loinana nauna pangthoklagani hairiba department asigi pre-PhD entrance test asi atuba matamda pangthokpiyu haina mahana makha taki अखोइगी एप्रिल तांग कुमापन अखोइगी मणिपुर यूनिवर्सिटी एजुकेशन डिपार्टमेंट प्री PhD के छात्र लौनब प्री PhD एग्जाम अखोइगी डिक्लेयर तौगिबा एग्जाम से मी 13 खलकपगा लोइना मोइगी महरोइसिंगना एग्जाम थागिबा महरोइसिंगना सिंगनबदगी दी मोइ डिपार्टमेंट जिदा कंप्लेन तौरकांदा मेगी तांग अमसिदा अमुका एग्जाम से नौना थोकपा नुमिसिदा थोकपसिदा ममांगी 13 दुने अदगी नौना 13 मुगे एडप्ट तौरकांदा मी 19 से पास तौरपा मसिदा अखोइगी देसामना जिंगनबदगी अखोइगी कनोदा ऑथोरिटी दा चेमा थाबनी द एग्जाम असि अनिरा हाइदोकपा अमसुंग मोइना पीरिबा मरमदो खितंग साबा वाट प्राइना खनबदगी मदुगी मतुंगदा अखोइगी यूनिवर्सिटी की ऑथोरिटी ना मी अहुमना सेनबे इंक्वायरी कमिटी मा मे अहुमदा फॉर्म तौरकांदा मोइना इंक्वायरी चथरकांदा अखोइगी Deans Committee ki meeting da ngarang nahan gi tang 13 sida exam asi aran ma khara leibadagi naungna exam se re-examine tawbana tabida naungna exam se conduct tawgadawni haibagi order am tholai hatare machina takpadi pangthokriba exam asi yamna lale haibagi proof tuma dum inquiry committee na sum haire Deans Committee ki order duna sum haire ana education system sida corrupted toina ba torokpa sigum sidi akoi gi miyam gi kwairi yekna mane sum desam gi yekna bane na lawi ana matung tarakpada Sigumba corruption atrag education sida lana torokpa sigumba se akhoi gi myam khangna punishment pibum se akhoi desamdagi thamjari